Maitai amasung kuki na ngalingay matamda pulap-pulaga nagasanggi mayokta leplamme BS Atem. Maitai ga kuki ga giirang asida IM na kaidongay dasu furup amagi misang da layroy. Maitai amasung kuki sing matamamada pulapun silaga nagasanggi mayokta layramme. Adubu kanglup anigi marakta thokli bayrang asida IM na furup amatagi misang da layroy haina. IM gi Deputy Atoki Launcher BS Atem na Diprin da Pongdokray. Interview aduda maitai amasung kuki ani asi matamamada nungsi sana na layminaramba ngaktane nagasingbu maithiba piningbagi pandamda furup ani asi amana amagi mateng pangna duna lakhe adubu matamgi matungin na maitai amasung kuki anigi marakta amuk khut thoknarakle oiragliba phibam asi kadaidagi no haiba aikhoi khangde loina na karamba furup ka punna sanmi nagadagi haibagi apambasu aikhoida leite furup amatagi mayokta su leiroi mahakna makhata na haikhe maitai amasung kuki anigi marakta thokliba lana sigi waroi sinde makoina adum khangjaramgane ngalingagi matamdagi kuki singasi British na nagagi mayokta thabak tawhanaba sizinaraga lakhe British ki policy aduda freedom fighter jadonang na aduki matik warauke British na thabak inkhang suhanaba pusilakiba kuki singasi nongmai sizinaba igani haiba British na khangbadagi makhoi asi lange training ningthi na pikhe amaromda kuki singasi British na condition kharagi makhada mayum-mayumda hanbagi ayaba pe condition adudi kuki singi mathau tarakpa matamda amugana kaukhalakpada laktaba yaroi loina na makhoi gi house tax singsu amata lauroi haibasene VS Atem na makhata na hai kumjali singamaga chamapan taraga tareta soknakhiba ahanba world war da British na naga amasung kuki furup ki miyoi sing France ta thana na bathavak lokhalakhe maduda naga lising anirom na volunteer oina thorakhe adumakpo kuki singdi British ki thawang aduda yakhide phibam maduda kuki singna British ki mayokta ihau sagatpagi mahutta naga singda onsinduna ihau sagalakhe maduda naga ki khulkaya tangoi olan khibaga loinana miyoi chama henbagi thawai lauke asigumba phibam asida freedom fighter haipo jadonang na British asi hingsabaga pangkhakni haina phongdokhe mahakna naga ki mayokta ihau satharakiba kuki singbu maral sikhide adumakna haipo jadonang British na farsi tawraga hatkhe British na kuki singbu sizinarambagi thawong adu naga national gi movement asi hek haurakpadagi India laingang na kuki singbu naga gi mayokta sizinaraga lakhi haina BS Atem na makhata khe marak asida ngarang IM gi Atoki Launcher Thuingalen Muiwagi Manipur khongsat loisinduna Dimapur da thumkhrai